Pausida Yumpum Uiva Maruiva Baukarab de Taujari. AIIMS Engineering Cell Chowda Dept. ayamba Mioi kharagi sedalfam oirkpadagi. Department sing kang-khong chaire. Imphal ki Laphal Pata Leiba Regional Institute of Medical Sciences Hostel Bo. New Delhi Leiba AIIMS ki thakta Pumnamkki Hostel asigi Director Professor. Antem Santana Yamlakan Honoring Director AIIMS Hostel Ge. Engineering Cell Chowda Department ayamba Hostel asida thabak toriba. Staff Jauna Mioi kharagi asoba sedalfam oirkpadagi. Hostel asig Department ayamba kang-khong chaire. Masina maram oraga hostel asida sakwa thorang kya paikat ngamdabat natana staff singi talaf matam chana piwa ngamselaktre. Pau asiga mari ledana pau se asina AIIMS authority tegi phangba pau amana makha taribade. Haujik New Delhi te leiba All India Institute of Medical Sciences AIIMS ki thakta pukhananaba. AIIMS ki Director Professor S. Hantana yamna kan honariba hostel ase. Haukiba sahi kya dagi mioi kharagi asoba Aranba sedalfam oidun lakpadagi ngasidi hostel asi maning alaktuna awaba kaya mayuk naduna lakhibare. AIIMS ki thakta pukhananaba honariba hostel asi ki semkat sakatpa ki thabakta yamna maru oiba daita lawgadoriba Central Workshop hargasu khangnariba Engineering Cell asi ngaside contract employee oina chaklakiba aduga aujikna senja thumja tobagi maralda thabaktagi lawthokraba mioi ambu nahuna thabak sananduna senja thumja gi thabak makha tana chathanaba mioi kharana sinduna leire. Bharat Sarkar ki Ministry of Health and Family Welfare ki makhata awang nopokta tongan ba department care leiba asoba hostel amuk oina leiriba AIIMS hostel bo AIIMS ki thakta chawkhanaba khonabada asoba daita lawgadorba AIIMS ki engineering cell asi haujiksu regular basis ta thabak toriba SO AE kaya bu na thaiduna thamlag contract basis ki employee oina changlakiba mioi amabo aranba pampai kya sinatuna makhata na AE 2 gi charge phonar ba mioi khojo kharana honare. Matamamada Regional Medical College RMC haina khangdarambadi Regional Institute of Medical Sciences haina khangdariba AIIMS Hostel ki Central Workshop haina khangdariba Engineering Cell asi AE1 amasung AE2 haina khaidoktana hostel asi ki sengkot sagatpagi thabakta ahenba miyeng changlambane. Laibak thibadi hostel asida thabak toriba administrative role ki maru oiba mioi kya yauna hanadagi regular basis ta engineering cell ta mathau tawduna lakleba SO AE kaya na thaiduna thamlag hoki balising ani taraga humdoida matamadogi Director Professor S. Shekhar Sina contract basis ta thabak loramba AE soibam Joy Chandra Koba Mioi ababu aranba mongda mioi kharan engineering cell asigi AE2 ki charge phonduna lakhe. Masigumba kaya asina maram oraga matamaduda regular AE oina lairamba yamna qualified oiba MTech loiraba enthoiba koba mioi amade AIIMS authority ki thongbo chaningtabadagi thabaktagi tokhe. Pausi asina makha tarebadi AIIMS ke director oiramba Professor S. Sekharjit ki matamda contract employee oina thabak hablamba soibam Joy Chandra bo mioi kharana asoba senja thumja tawduna AE2 ge charge phon khibani aire. Madogi matungda mioi kharatuga manaraga AIIMS ki akoibada contract work kya paikhat minaduna thabak singatu dagi phanglakpa percentage adu yanaduna lakhibani aire. Niyam ki wangbada contract basis ta thabak sanglakiba S. Joy Chandra bo AE2 ki charge phon ba matik jade haina khandaringai charakta hariba AE2 asina hostel asida engineering cell ki makhada paikhat pa thabak thausil kaya paikhat pada lana thabak toramba sel lana kaithokiba kaya ki maralda matamadu da medical superintendent waramba Professor Arun ki matamda tongan ba faculty ki mioi kyana wakat padagi AE2 ki charge puriba soibam Joy Chandra ki country ki matam sangtokta ba director da haijake makha tarakpa atopa pau amatana Covishield amasung Covaxin na Delta variant gi ngakthokpa ngame center da September thadagi chahi ani ki mathakta leiba Angangsing Covaxin Vaccine kaplaba AIIMS Leiba kasida COVID-19 dagi ngakthoknaba Covaxin amasung Covishield vaccine kaplaba asina Delta variant dagi ngakthokpa ngame pandemic asigi third wave ta chahi taragani pan makha ki Angangsing su masidagi ngakthoknaba chahi ani ki mathakta leiba Angangsing September thadagi Covaxin vaccine kaplaba haina AIIMS ki maike ki phangdorakle AIIMS ki director Randir Golarian haikibada Covaxin vaccine asi Angangsing da kapnaraba hojik chathriba phase 2 amasuk phase 3 ki trial asi loibaga September thadagi marang kaina phanglaba yai loina masigi approval asi tha adumukta phangani aina asa tawe Pfizer BioNTech vaccine asi India da green signal phangbaga masisu Angangsing da kapnaraba option ama oigane Haukiba me taragani thoida DCGI na Bharat Biotech ta Covaxin asi sahi ani ki matakta Leiba Angangsing da kapnanabagi ani suba amasung Ahumsuba trial sathabada ayaba pikhrabane
Amaromdana Manipur yauna leibak asigi mafum kharada COVID-19 asibu yamna thuna atophasin sandokhalliba Delta variant asi hauji kapliba vaccine Covaxin amasung Covishield ngakthokpa ngami haina Health Secretary Rajesh Bhushan phangdokre mana makhatana haikibada Delta variant asi India jauna malemgi leibak marfuda nare masidagi hena sakti leiba Delta plus variant asi su India jauna USA UK Portugal Switzerland Japan Poland Nepal China Russia danare Leiba kasida hujuk phawbada Delta variant ki case kn-gani thoi phangle mafungoi na Maharashtra Madhya Pradesh amasung Kerala da Delta plus variant ki case sing thengnai maramaduna harba state sing adu da case sing adu hena kopsin yengsina ba khangan gre class 12 board Pumnamkki uniform assessment policy ama Semba Oithokloi center ngasi Supreme Court CBSE ICSE amasung state board sing jauna board examination Pumnamkki uniform assessment policy ama hekta semba hai basi Oithokloi hena phangdokre Center की मौसिन के बाद Attorney General के Venugopal ना Justice A.M. Khanwilkar ना लुचिंग बा पास अमरा आई बोर्ड पुना मगासी autonomous body आक्तने अमसुंग मकोइदा class 12 महिरोई सिंह की assessment तौनने बगी मरी लेना बा मकोइगी scam सिंह सेना बगी हकलाई सेम ना बगी हकलाई मांगना top court असिदा हाई महिरोई अमगी पुंसी असी constituency की article 21 ngak seli अमसुंग हाउसिक लेरिबा Laisat asig manung da written exam pakthokpa haipasi soingam loi haipa tambangam de laisat manung asida mahiroi singba exam tharulau haina nambangam de khudamoina hairabada kariguma mahiroi amada thagdok ama thorakpa matamda mahake mama mapana board da case tharakani haina Venugopalna haike nagalam da COVID-19 India da numit marfudra mathoi ni da khwaidagi nemla case lesing yang khaidagi makhada lakle active case na numit humdraga mapani da humdraga mapani gi manung da lak tarit ki makhada lakle India da coronavirus ki anova case lising yang kai ki makhara report tawrkle masina lebak asida hokiba numit marfudra mathoi da khwaidagi nemna infection lakpa waire anova infection sing asina India ki COVID-19 ki apunba Delhi da crore ani lak marfudra mapal ising umpudra tarit chanipan umpuga mathoi yaure adu active case na numit umpudra mapanda lak tarit ki makhada lakle haina United Health Ministry na ngasi lebak bokon bita update tawrkba data amana phangdokre Nongmada COVID infection asi apunbu oina lising ni fugani thoi charung ni fulakle aduga leibak asida COVID-19 asi ki bami ki masing asi naunda lising amaga chamaga umpuga taret sibaga report lakle masi haugiba numit humpunipan asida khwaidagi nembari masi tharaga punna lagahum lising marfuga mapan sahum subna ani yaure ngasi ayuk pung taret tapa matamda data amagi matungina India da Nongmada vaccine dose lak marfu taruk dasmik ama taruk kapkhre masi Hausuk Faoba malim da Nongmada khwaidagi jamna kapani aduga leibak sin batungna chathaba vaccination drive ki makhada India da hausuk Faoba vaccine dose koti kunipan dasmik nipan taret kapkhre an health ministry na haike active case na apun ba infection ki start da 2.21 da leiduna Lakh taruk lising umpugani toy changa kunmathoi da hanthare leibak asigi COVID-19 ki recovery ki sangna chada marfudara daruk dasmik mari mapan Fivm phagatna leiri aina ministry na update tawrki data amana hai hauki bapung kun mari asida COVID-19 ki case load asi lising ni phu chahum kunthra ga taruk ta hantharagle ngarang sample lakh taraga taruk lising umpuga mari chahum humpu test tawkiba adu tharaga leibak asida COVID-19 ki masa khangdokna bagi apun ba test tawkiba asi Kodi kuntraga mapal lakh ni fu lising humpudra ni thoi chamaga ni fuga ni thoi yaure aduga nongmada positive webagi sang chada 2.56 da handare thangna numit tara manga ni asida chada manga hena handarakle sayul gi oina chada 3.21 gi sang da handarakle aina health ministry na aike laibaga sida recovery gi sang asida nongmada lakpa case da gi hengalak pagi matam asi leptana numit ni fu ni sure laisat asida gi phagalak pami gi masing asi haujek Odiani lak marfuga mapal lising kun ga taruk sumna kuntraga ni panjeure mi sibagi changna chada 1.30 de lady aina data aduna haike India ki COVID-19 ki teli asi August 30 lakh kun henki August kulum doida lakh kuntra September manga lakh ni fu amasung September tara manga da lakh yangkai oike masi amuk September kun nipan lakh humpu October tara ga mathoi da lakh humpu dara October kun mapan da lakh marfu henki November kun da lakh marfudra henki amasung December taraga mapanda koti ama henke India da memory da koti ani hendra Fivm yamna soke anoba mi lising amaga chamaga humpuga taret sigiba asigi manung da Maharashtra dagi sahum yangkhai thoi Tamil Nadu dagi chamaga marfuga mapan amasung Karnataka dagi chamaga ni fuga ni thoine
Leiba Gasida Housing Faoba mi Lakh Home Leasing Marfuga Mapan Chom Sumna and Sibaga report Yorak Torokre. Masiki Manung the Maharashtra Dagi Lakh Amalising Taragani Punch Home Taragahum Doi. Karnataka Dagi Leasing Kuntramari Sumna Kungamaga. Tamil Nadu Dagi Leasing Kuntramatoi Chom Marfuga Taru. Delhi Dagi Leasing Kungamari Sapan Kungamaga. Uttar Pradesh Dagi Leasing Kunithoi Chani Kunmari West Bengal Dagi Leasing Taraga Taret. Sahum Marfudra Punjab Dagi Leasing Taramanga Chanipan Yankimari Amazon. Chhattisgarh Dagi Leasing Taragahum Doi Chom Marfudra Mangane. Siki basing asik manung the chada humbudra di comorbidities na sianbu oheli haina. Siki basing asik manung the chada humbudra di comorbidities na sianbu oheli haina. Ngasi health ministry na haike. Baragasi da Ahumsuba web Laklagadi September October Khwaidagi kn-gani Nongmada Case Lakh ani dagi mga Faoba thengnaba yai. India da COVID-19 ki Ahumsuba web amba lakpa yana lay amasung Leiba kasi July tara mga Faoba ki manung da Mapung Phana unlock tauba aina parabadi sahi asiga September amasung October gi marakta webasi khwaidagi kn-gani masi Indian Institute of Technology Kanpur gi research na piba prediction model amagi matung inani tim masina khwaidagi sathiba scenario da September thada Nongmada Case Lakh maka yana thengna duna nungtigi case masing khwaidagi jamba matam oiba yai aina su pankhe maka tarakba atoba pau amadasu Tamil Nadu gi district mapal gi local body mikhal Pangthoknaba Supreme direction pikhre Tamil Nadu gi haujik leiriba district mari dagi khaidoklaga semkiba district mapan gi local body mikhal sing September tara manga Faoba ki manungda conduct Pumnamkki Supreme Court na Leiba Angangsing Tamil Nadu State Election Commission TNSEC da direction pikhre Top Court asina kumja lising ani taraga mapan ki December taramathoi da pass to ki order khanabaga loinana Justice Singh Hemant Gupta amasung Aniruddha ta boss ki bench amana aike mikhal Pangthoknaba biki pamatam tha mari ki mota bol pelena tha taragani pan matam lauke local bodies ki matam lising ani taragani pan tarama pan loikre matam masida ki hojik Faoba the electoral representative sing directory aina bench asin observe tauke Commission da warning period da bench asin high court ki order asibu indaba tarabati poll body contempt action mayunar bayai Aroi the content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biri popuna bakpathaga chari channel asin hatomda kanarabadi subscribe to bidri subscribe to biru moloina like and share to bisuga bigun namappo abakana thaga chari